ꯂꯝꯁꯥꯡꯉꯦ ꯑꯁꯤꯒꯤ ꯑꯈꯥꯝ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯅꯤ ꯁꯛꯈꯪꯗꯕꯁꯤꯡꯅ ꯐꯥꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯍꯨꯟꯗꯣꯛꯂꯝꯕ ꯑꯗꯨ ꯅꯥꯒꯥꯁꯤꯡꯕꯨ ꯏꯔꯥꯡ ꯑꯁꯤꯒ ꯄꯨꯁꯤꯟꯅꯕ ꯑꯃꯗꯤ ꯋꯥꯈꯜ ꯇꯥꯟꯅꯗꯅꯕ ꯁꯤꯟꯕ ꯊꯧꯑꯣꯡꯅꯤ ꯍꯥꯏꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯆꯩꯔꯥꯛ ꯄꯤꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯅ ꯅꯥꯒꯥ ꯄꯤꯄꯜꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ NPOꯅ ꯈꯪꯍꯜꯂꯛꯂꯤ꯫ NPO ꯁꯦꯅꯥꯄꯇꯤꯅ ꯊꯣꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯁꯛꯈꯪꯗꯕꯁꯤꯡꯅ ꯐꯥꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯆꯤꯡꯅꯕ ꯅꯨꯄꯥ ꯃꯆꯥ ꯑꯅꯤ ꯑꯗꯨꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟꯁꯤꯡ ꯁꯦꯅꯥꯄꯇꯤꯗ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯂꯝꯕ ꯑꯗꯨ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯕ ꯊꯧꯁꯤꯜ ꯑꯃꯅꯤ꯫ ꯊꯧꯑꯣꯡ ꯑꯗꯨ NPOꯅ ꯍꯛꯆꯤꯟꯅ ꯂꯧꯕꯒ ꯂꯣꯏꯅꯅ ꯀꯟꯗꯦꯝ ꯇꯧꯏ꯫ ꯑꯁꯤꯒꯨꯝꯕ ꯇꯧꯐꯝ ꯊꯣꯛꯇꯕ ꯊꯕꯛ ꯆꯠꯊꯔꯝꯕ ꯑꯁꯤ ꯅꯥꯒꯥꯁꯤꯡꯕꯨ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯆꯤꯡꯊꯣꯛꯇꯨꯅ ꯌꯥꯎꯁꯤꯟꯅꯕ ꯁꯤꯟꯕꯅꯤ꯫ ꯁꯦꯅꯥꯄꯇꯤꯗ ꯂꯩꯕ ꯅꯥꯒꯥꯁꯤꯡ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯃꯤꯆꯪ ꯆꯪꯁꯤꯟꯗꯨꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯤꯆꯪ ꯆꯪꯗꯅ ꯆꯝꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯆꯠꯊꯔꯛꯂꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯀꯅꯥ ꯑꯃꯠꯇꯗ ꯌꯥꯎꯗꯅ ꯂꯩꯔꯤꯕ ꯀꯥꯡꯂꯨꯞ ꯑꯁꯤꯕꯨ ꯑꯋꯥꯕ ꯇꯥꯍꯟꯅꯕ ꯁꯤꯟꯕꯅꯤ ꯍꯥꯏꯅ ꯂꯧꯏ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤꯗ ꯆꯦꯟꯅꯕ ꯃꯤꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯆꯩꯔꯥꯛ ꯄꯤꯅꯕ ꯍꯣꯠꯅꯕꯗ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯆꯍꯤ ꯑꯁꯤꯒꯤ ꯃꯦ 5ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯇ꯭ꯔꯥꯏꯕ ꯍꯣꯍꯣ ꯑꯃꯁꯨꯡ NPOꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕ ꯀꯃꯤꯇꯤꯒꯤ ꯑꯄꯨꯟꯕ ꯃꯤꯐꯝꯒꯤ ꯔꯤꯖꯣꯂꯨꯁꯟ ꯅꯝꯕꯔ 2ꯗ ꯌꯥꯎꯈꯤꯕ ꯋꯥꯐꯝ ꯃꯩꯇꯩ ꯅꯠꯇ꯭ꯔꯒ ꯀꯨꯀꯤꯁꯤꯡꯅ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯠꯇ ꯊꯣꯛꯍꯜꯂꯣꯏꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯍꯧꯖꯤꯛꯁꯨ ꯂꯦꯡꯗꯅ ꯂꯩꯔꯤ꯫ NPOꯅ ꯃꯈꯥ ꯇꯥꯅ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯄꯟꯗꯨꯅ ꯂꯩꯔꯤꯕ ꯃꯩꯇꯩ ꯅꯠꯇ꯭ꯔꯒ ꯀꯨꯀꯤꯗ ꯂꯣꯖꯤꯁꯇꯤꯛ ꯁꯄꯣꯔꯠ ꯄꯤꯒꯅꯤ꯫ ꯅꯥꯒꯥꯁꯤꯡꯕꯨ ꯍꯧꯖꯤꯛ ꯎꯪꯈꯠꯅꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯆꯤꯡꯊꯣꯛꯅꯕ ꯍꯣꯠꯅꯕ ꯑꯁꯤ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯑꯃꯔꯣꯝꯗ ꯑꯈꯥꯝ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯅꯤ ꯁꯛꯈꯪꯗꯕꯁꯤꯡꯅ ꯐꯥꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯍꯨꯟꯗꯣꯛꯂꯝꯕ ꯑꯁꯤꯅ ꯀꯥꯡꯂꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯋꯥꯈꯜ ꯇꯥꯟꯅꯗꯅꯕ ꯊꯣꯛꯅꯕꯒꯤ ꯊꯧꯑꯣꯡꯅꯤ ꯍꯥꯏꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯆꯩꯔꯥꯛ ꯄꯤꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯅ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯅꯥꯒꯥꯁꯤꯡ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯃꯤꯆꯪ ꯆꯪꯗꯅ ꯆꯝꯅ ꯂꯩꯔꯤ꯫ ꯐꯤꯚꯝ ꯑꯁꯤꯗ ꯁꯛꯈꯪꯗꯕꯁꯤꯡꯅ ꯐꯥꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯆꯤꯡꯅꯕ ꯅꯨꯄꯥꯃꯆꯥ ꯑꯅꯤ ꯑꯗꯨꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟꯁꯤꯡ ꯁꯦꯅꯥꯄꯇꯤꯗ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯂꯝꯕ ꯑꯗꯨ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯕ ꯊꯧꯁꯤꯜ ꯑꯃꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯇꯧꯐꯝ ꯊꯣꯛꯇꯕ ꯊꯕꯛ ꯆꯠꯊꯔꯝꯕ ꯑꯁꯤ ꯅꯥꯒꯥꯁꯤꯡꯕꯨ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯆꯤꯡꯊꯣꯛꯇꯨꯅ ꯌꯥꯎꯁꯤꯟꯅꯕ ꯁꯤꯟꯕꯅꯤ꯫ ꯊꯧꯑꯣꯡ ꯑꯁꯤ ꯅꯥꯒꯥꯁꯤꯡꯅ ꯌꯥꯕ ꯉꯝꯂꯣꯏ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤꯗ ꯆꯦꯟꯅꯕ ꯃꯤꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯆꯩꯔꯥꯛ ꯄꯤꯅꯕ ꯍꯣꯠꯅꯕꯗ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯗ ꯃꯈꯥ ꯇꯥꯔꯤ꯫